State Health Society Manipur District Health Society Tenopolga Kusamnana Sinduna Ngasidagi Tenopol District Tuinom Community Hall the state level launching of SAN Social Awareness and Action to Neutralize Pneumonia Successfully campaign Hogdobogaluna World Pneumonia Day Lisingani Kunitogi Thorum Pangtokre Thorum Aduda National Health Mission Gi Child Health ki Senior Nodal Officer Dr. Sadhana Ningthokjam Tenopol ki Chief Medical Officer Dr. Jangkhulun Tauthang Amasung Tuinom Village ki Chief Thangpau Jongna Athoiba Mithung sing oiki Athoiba Mithung ki warul piriduna State Nodal Officer Dr. Sadhana Ningthokjamna haikibada World Pneumonia Day gamari lenana ngasidagi hauna pneumonia campaign tawribasi social awareness and action to neutralize pneumonia haibasi ki matangdani ngasidagi chathaba horiba campaign asi mathang chahi gi February 19 phawba chathagani hairaduna infection asigi district ki data yenglobada Tenopol district na khwaidagi wangna leiri maramasina pneumonia khwaidagi wangna leiba mafamda campaign hodoktuna community khudimukta wakal tahannaba pandamda ahan boina mafam asidagi campaign hodokuni haiki lebag asigi angang singna naraga sibada pneumonia sina achoba leina ama oiri maramasina angang amna narakpada sidanaba anabagi chang hantahanaba campaign asi hodokuni pneumonia na narabadi Matau Gramna Kangdokani Haibagana Chingba du Miamda Kanganba Amadi Asasingna Kongang the Chatuna Angang Singi Layong Sing Kangdok Nava Honabada Mama Mapa Singa Wakal Taminaba Honabana Maru Eba Pandamni Masida Mama Mapa Sinasu Kudong Saba Sing Loduna Tenopolna Pneumoniada Kwaidagi Number District Amo Hense Haiki Maduda Tenopolgi DNO Child Health Dr. K Angdar Maring Tenopol District Program Manager Lefrakpam Janita Devi Amasung Asasing Angalwadi Wakal Sing Su Sarugyaki Ashana kungang the chatana locality the chatana asha sing sina angang pikpa mayamama gengsen bachetli ba laikai de kari problem lege haira moin information oina madugi mayam de collector matam da angang sing se ngan na detect to bangam na ba imong manung na mama mapana understand to no ba damakta angang di spina nara di fever nara ba lokhura ba shor hom war aba adege shor hom bagi magi chang sina yam na khap aba sidaisa khoina masidaisa doctor da ngan na yohon ba natraga na antibiotic cover to Madu care to biba chase kida shor hombada chase manung changna hon bagi amale indwelling hai na manung changchalaga madugi pibam ta tawrata li angang du oxygen wala bani aduna hospital tuna yam tuna refer to biraga angangi treatment to bata di angang sigi khoina kannaba lambi achauba mani asida natana akoigi pneumonia sigi nadana ba masigi vaccine lay immunization gi domakta tika kapage da schedule da masigi mamsu kaubidana mama mapa oiba mayam puna makna community gi whole community mayam sina siguma mayam se facility Basingsi Lobiraga Angang Mayam Degi Kanboisi Tenopol District na Kwaidi Wangise Matungda campaign si Changchala Matungda Kwaidigi Nemba role model Oinanaba Tenopol District se Ohensi Haiba Ki Wakalon Sigi Sinigi Damaktaninga si Yaujarese Thasigi Taragi Numidang Pung Taramatherom Tabada Porompat Police Station gi manung chanba khurai thongam lekai mapada khongna chatpa mioi ahum phonglamodagi mafum adumukta dal lekidaba thokdokta chenaba mioi amadi lotona leikraba chenaba gari edu workshop amada sidok lingaida hai singna phagatpa ngamkiba Porompat Police Station gi OC gi kangbubu lamding Educated Welfare Association lewana thagatpa phongdrokli laibak thiba thokdok aduda leikidaba mioi ahum gi thawaina lairam lenda ingna chikna leirunaba phongdorpaga loinana gari na mi thonglamlaga chenkibagi phattaba chanabi ama laklibasi maru phongna muthatnaba lengana mafam saba yenglaga CCTV thamnaba thabu paikhatnaba appeal torokle Sadliba chahi asigi December gi amadi mangada phase ani thokna pangthokadoriba Gujarat Assembly Constituency mikal gi damak ngasi BJP da mirep oigadaba singi ani sob list thokre loinana pangthokadoriba mikal asigi damak Congress Party gi election manifesto ngasi phongkre ngasi phongkiba ani sob BJP gi list aduda nupi mirep ani yauna punna mirep taruki ming lathokhi panba yabadi ngasi phauda mikal asigi damak party esena punna mirep marfudara mapun gi ming lathokhi bani Congress Party gi ngasi phongliba election manifesto sigi matungina pangthokadoriba mikal asida Congress Party na Mai Paglabadi Gujarat ki mioi lakh tarada lenga ki thabak piba maigi bil hanthanba longmi singi lupa lakh omrongi loan gi sanpham kokpa hana chanaramba pension system chanahanba lupa lakh tara fawgi manungda leiba lemna layengba amadi LPG cylinder lupa changwa da phanganba haiba wafam palli Atopaleba kayagi VVIP yauna tha asigi kunmathoidagi pangthokadoriba state asigi khwaidagi chawba kumhai ama oiriba Sangai Festival ga mari lenana Manipur Police na left na mafam kayada section tharong lokutpagi tabak paikalakli masigi sarugama oina ngasisu Imphal gi Sagobal Sapam Directa ayuki pung torong makhai dagina nipan makhai phawba direct asida leiba tongan ba lalawlok ki bail out ta leiba
ꯌꯨꯝ ꯃꯥꯄꯟ ꯌꯥꯎꯅ ꯄꯨꯟꯅ ꯌꯨꯝ 65 ꯔꯣꯝꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯕꯦꯜ ꯑꯥꯎꯠ 8 ꯌꯥꯎꯅ ꯃꯤꯑꯣꯏ 150 ꯔꯣꯝ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕ ꯄꯨꯟꯕ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯍꯩꯉꯥꯡ ꯑꯃꯗꯤ ꯈꯨꯔꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯨꯝꯖꯥ 2019 ꯖꯅꯋꯥꯔꯤ 1 ꯐꯥꯎꯕꯗ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯕ ꯚꯣꯇꯔꯁꯤꯡꯒꯤ ꯐꯣꯇꯣ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯁꯤꯡ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯩꯉꯥꯡ ꯑꯃꯗꯤ ꯈꯨꯔꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯥꯔꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯁꯦꯝꯗꯣꯛꯅꯤꯡꯕ ꯑꯃꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕ ꯂꯩꯔꯕꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯌꯧꯍꯜꯂꯛꯅꯕ ꯈꯪꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯊꯪ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯍꯥꯟꯕ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯇꯥꯡ 1 ꯐꯥꯎꯕꯗ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯒꯗꯕ ꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯐꯣꯔꯝ ꯅꯝꯕꯔ 6 ꯃꯦꯟꯁꯤꯟꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯤꯁꯤꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ हिमाचल प्रदेश असेंबली मिखल ngasi ayuki pung 9 dagi miyamna vote thadana hokre state asigi punna seat 19 gi damak nupi mirep kunmari yauna mirep samri ga tarani thoina lamba tonari masigi manungda state asida hana lenga pairakhiba BJP na seat 19 makta mirep thadukpaga loinana Congress party gi oinasu assembly constituency 19 makta mirep thadukli Aam Aadmi party na seat 19 ta Bahujan Samaj party na seat 82 da CPIM na seat 13 da CPI na seat ama अतुपा पॉलिटिकल पार्टी सिंगना सीट 95 अदुगा सीट 34 इंडिपेंडेंट मेरिट मिखल असिदा लंबा थेंगरी ngasi numitang waramgi pung 5 phawba bot thadanagadaba asida ayuki pung 13 phawda state asida bot thadar khibagi chang chada 35 oiki mathang thagi tang 9 da bot masing thiduna mirep oiriba singi maraiba lekpadoriba ngasi gi mikhal asida state asigi voter lakh 50 romna bot thadanagadori Election Commission of India gi matungina ngasidagina December gi tang 5 phawba Himachal Pradesh amadi Gujarat mikhalga mari lenana makhal amatagi oiba exit poll natraga opinion poll phongbuda athingba thamkre hairi Manipur State Sumanila Council na kumja 1994 gi matamdagi Manipur Sumanila chawkhatna bahonabada achobu thodang loramba saknareba Sumanila roi chanam nilbir maitaina ikang khangudana leikidabada state ki thakta shraddhanjali katuna awaba phongtokpagi thorum pangthokre leikidrabagi kongba laisram lekaida leiba yumda pangthokiba awaba phongtokpagi thorum aduda Sumanila Council ki President M Purnimasi Laima Sumanila Council ki Award Committee ki Chairman Khetri Jugindro NSD amadi PS Gunachandra Sharma Lifetime President Sumanila Council na Moruiba Mithunglen Singh oina amadi Sumanila bu nungsiba artist sing members in a Yaki Manipur State Sumanila Council ki Lifetime Secretary Saugrakpam Hemantana Thaurongi Taram Nokpagi Warol Thamkibagalunana Lilaroi Chanam Nilvir Maitaina Sumanila Gidamak Kathok Lamba Kayabu Singthaki Miyamna Pranam Singh Saba Haina Khangnakiba Yaripok Thambaluda negative role Kumkiba actor director asi Tongan Sumanila Association Singda Yoram Badanatana Lila Kayada Maru Eber role Sing Lorumki Mahana Lekidabada Sumanila gi Pambakta Achoba ahoba ma lehuragani lunana lehuriba imung manungi awabada Sumanila Council na saru yari haina phongdorli Jordan gi Amanda chathariba Asian Elite Boxing Championship ta India gi Olympic bronze medalist Lovelina Borgohin Parvin Swati amadi Alfiana gold medal lobang amkre hairiba championship asigi ngarang sanakiba match ta Lovelina na Uzbekistan gi Rus Metova Sokhi Babu Manga Senoda Maitiba Pibangamki Pravina Japan gi Hanagi World Champion Kito Maibu Manga Senoda Maitiba Piki Saviti Nasu Kazakhstan gi Gulsaya Jarhanbu Manga Senoda Maitiba Pibigaluna Jordan gi Islam Husaili final match tagi disqualified tokibaga lunana medal lobangamki haiba championship asida lebak contract ki boxing sanaroi chani ga humbutre na saruk yari Lenga ka suspension of operation taunadaba sakhang daba lalum amana miyam dagi selkhai chathare haiba paw ama phangbagi matungina Imphal Churchampur tidim lambi da leiba new lamka da Churchampur police amadi kunthra taruk suba Assam rifle gi apun makangbu amana achat awong tawba sing khamdana check tawbuda UA ama 9mm pistol amaga konana kapa yarba nomoi maru mapan 9mm gi magazine ama Aadhaar card driving license mobile phone amasung Yamaha company ki gari macha ZR registration number yaudaba ama phagat pangam kre
ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯤꯁꯥꯟꯃꯨꯜꯗꯒꯤ ꯂꯨꯟ ꯈꯣꯂꯦꯠ ꯕꯥꯏꯇꯦꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯝꯈꯣꯊꯥꯡ ꯕꯥꯏꯇꯦ ꯆꯍꯤ 43 ꯍꯧꯖꯤꯛꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯕꯪꯐꯥꯏ ꯚꯤꯂꯦꯖꯇ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯧꯂꯨꯞ ꯆꯤꯟ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ CKLAꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜꯅꯤ ꯍꯥꯏꯖꯕ ꯇꯥꯎꯟ ꯀꯃꯥꯟꯗꯔꯅꯤ ꯍꯥꯏꯔꯤ ꯑꯥꯔꯝꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕ ꯇꯥꯝꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯍꯩ ꯃꯁꯤꯡ ꯍꯛꯁꯦꯜ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯅꯕ ꯑꯃꯗꯤ ꯁꯦꯝꯒꯠꯅꯕ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ Iscomꯒꯤ ꯏꯗꯤꯇꯔ ꯏꯟ ꯆꯤꯐꯀ ꯑꯈꯟꯅꯅ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯍꯥꯏꯕ ꯃꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯂꯤ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯐꯦꯖꯀꯤ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨल ꯄꯨꯟꯅ 300 ꯔꯣꯝꯒꯤ ꯕꯤꯜꯗꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝꯕꯤ 69 ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯒ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒ ꯁꯝꯅꯍꯜꯂꯤꯕ ꯂꯝꯕꯤꯁꯤꯡ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯑꯣꯏꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯌꯥꯕ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯚꯦ ꯇꯧꯔꯒꯅꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯆꯠꯊꯔꯕꯗꯤ ꯂꯥꯛꯂꯤꯕ ꯆꯍꯤ 4-5 ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔ ꯑꯗꯨ ꯑꯣꯏꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ ngasi chathagibba aikogi national highway singa mari lenaba project singa matang da haitare ngasi guwahati de chathagibdu da kari kari development lebibra aduga union minister gadkari na kari kari commitment pb rakpa aduga aikogi seida ngasi giduna kana ba kari kari oibi ya have dugi matang do tang kari kari lebage do chara khama thali state singi paikhaliba maroina highway projects bridge kari kari bayam sigi khana nainabagi uji hana project sing nataba anuba project road sing highway sing da including khwaidagi nungai elevated highway koirengai dagina university aduga kangla dagina airport taba 25 kilometer gi elevated highway gi ama 3600 crore muki ama yauna punna koi manipur state ki 15,600 crore muki koi sanction tawing sis yama choba honorable prime minister Narendra Modi ji na BJP government na north east kamaina yengi kamaina deployment tawi adu particularly manipur bikrama manipur sida kamaina taw yengi da ige haiba potu ngasi mami mayek seng ulena lawi aduna sigi 15,600 crore gi manungda hojiki elevated highway 25 kilometer gi duma yam maru oiba adagi ekhoi Imphal Moirang si Philips ekhoi yamna important oire Chochanpur dabase Chochanpur gi su second phase yaubani anu hojik Imphal Chochanpur bau ki hana double lane khata tongme toromodo koina kanna tangna bodagi 4 laning all in the 4 lane all sena tawudna madugi 4 laning yabire Imphal jeri lambi jeri bau si double lane pura yare adugi problem pire adugi Imphal Dimapur lot ki su sanction tawbire what liver portion jing haibetare adagi Ukhrul area Sangsaki area many things all together 15,000 around 15,600 500 to 600 aduna koi high bus project sing gi koi land acquisition kari ayambana su elevated highway se de koi DPR sem ko pa ayamba loi khabani Imphal Moirang su land acquisition loi khabani mayai lambi hojiki ahan bagi moina koi double lane da lambi sem ba horani 4 lane gi land acquisition torga 4 lane gi expansion no mathang tawba hojiki moina double lane da ba adumaina torokana koi different mafung kaya yauna punna 15,600 crore raisi sobo pona mani adugi machi mathaka mo CRF ki crore hudra gi pong karam jaga da kari da thale pong sana gi proposal immediately sanction to bira me akoina mafam do pigi do ngai more gi lambi du manung ga sappa lambi du yam nungai te madu cement concrete on khachi adana AIBP dagi akoi Asian ganogi international bank dagi akoi around 3,600 crore muki greater Imphal area the concrete road kaya ba pir kres mayam ai press makki tawdribani adu ai nangna hanga koi sai adu su hayo roge so just koi sahi ani hum sida honorable union mod minister Gadkari jina sam daga lakna nomini ni ke kem tawgana noris ki damka smaina koi CM sing mayam kauna works minister kauna works minister ai maru govinda suyaw sali koi staff mayam engineer sing kari mayam boy purga sali aduna smaina ga tawbi wasi amna koi gi laibu phaba haiba tare ko okay aduna
appreciate taway honorable Prime Minister Narendra Modi ji aduga BJP gi leadership as a whole aduga maroina Gadkari ji magi hai gi wa ngakpa aduna ina sai mangon su request tawga ina hangai festival gi closing da nogi daga ta hun ba to gi da yaro ina request taway okay aduma mana ai amka thare aduna nang city do nangi formal city do ingonda amtang tharo timing du yenga kai madudai dai gi nangi hujigi elevator high su loction laga ida ta hun ba yabri yenge na ma haibi me okay sangai festival gi to sangai festival gi closing list ma oina adu masu honori aduna anyway ai masi Manipur praja mayam gi wish dagi praja mayam gi blessing dagi gi development project mayam si paikat pa ngambani ai si laure ba puna masai praja mayam bu thagal li na mai nai hani Philips adubu koi sir na chief minister tamani ra hujik cross toksala banina Manipur da karamba as a leader of the koi gi Manipur hai tare karamba makal gi change ama maruina mastai da focus tawraga koi gi ngarang su tilak raj na tafiram bada koi gi communications director na Manipur laingak si koi gi yamna phajaba koi gi private sector da work tawbugi mawong da yamna phajana carefully changjili haibagi adugumba speech amasu tawrami aduna koi gi chief minister na luching ba laingak sina Manipur se da karamba makal gi ahong ba karamba makal gi focus ta piraga work tawbiri haibasi ju khangjani koi gi priority si health sector number 1 ni health sector dai koi na paithala iba mayam su ubiram magani health sector da MBBS ki seat henkana mohona rakwa medical college henkana mohona rakwa district headquarters in the 100 bedded 200 bedded henkana mohona rakwa adagi kind of cancer hospital henkana mohona raiba adagi sing the medical college henkala iba sigi priority amani then education singarang mag koi kaino dagi center da koi 180 crore muki proposal ma koi ngarang thagi koina adagi tharo haidana Infosys ki du oidora anata Infosys ta pe koi yojiki aina school phagaran ji se school phagaran ji na koina sangkel liba education gi state da star education gozat sing bu training pi bu kota to basi yamna effective oi re aduga noine no hujik su menang na pandit ba Infosys ki su lak re na aduna masigi mathak sida moi ji technically lak paga loina na koi hoji boja habak ka dor boja gi result haido ka dor ano go boja lor ka dor sigi loina na koi infrastructure scheme da ba roi da yes exactly aduna koi gi Manipur da le high school jani ga mudra gumba punna secondary school kunmanga amaga tawrakanda 300 buki manung da koi hantak si second to 175 kumba 175 kumba school ne higher secondary ne higher secondary ne masigi building mayam si sagan bagi paksa moina adagi paksa pige ana hairak padagi pingarang mag ai sir lakinga da 180 crore ji high school government high school amni government higher secondary school 180 muk samgon bagi ko proposal ngarang karam gate okay then this health education to amaru basi communication connectivity yes connectivity si amaru banina aduna aikoi hujik lambi thongi da aikoina akan bada mawong da koina sathara iba lambi hudraga mapan na koi pak phok na ba tawrei ba adagi concrete road enogi greater Imphal amadi district headquarters in concrete road thana na ba tawrei ba ya kanona aya ba pigre ministry na aya ba pigre IBB gi mo survey la ani ag sigi salli ba progress da satpakanda koi Manipur se koi na pamjaba Manipur dok sai mari manga si makta koi 10% yogsu 50% body close ogni na koi admaina koi panadi mitai maitai bu schedule tribe ke list da chalanna ba changsil liba khongjang ase Manipur da khak khongjang changsin duna amadi ekhoi masel takna duna leibagi mahutta parliament ta pukhatna ba hona ba mathau tai haina kasam thong kendra gi MLA kasam sapam nisikanta na phongdokre mafam asi schedule tribe demand committee Manipur STDCM na mitai maitai bu ST list da salelu haina changsalak liba khongjang gi saruk ama oina ngasi su kasam thong kendra gi MLA sapam nisikanta gi segarot thauda babok lekai da leiba yumda thomjin duna memorandum pisin bada phongdokhibani mahak na makhata na hai Manipur gi apunba lamgi manungda tampa gi saruk asi chada tararom khaktamak oiraga chingi lamna chada marfu tara romni masida ST lista chanjage haibasi laminariba purusing namthage haibanate punan nungsinana apunba Manipur gi saktam kanduna laminage haibani masida yetnariba singasi loisinma mathau tai mitai puruk asi kumja lisingani kunthra gi matungdadi kari orakani population da kari akaiba lakani haibasi tambangam daba phibum da leire aduna athubada chainariba singasi warusin puruk laga Purub singsu hingba ngamnaba honaba mathau tai masida kari toba yai haibadu mari lenaba singa tananaba honage haige
But land is a very big issue because I think less than 10% of valley areas. 90 plus the hill somewhere we are born here, son of the soil. I deserve to enjoy every bit and every square inch of this land. And there may be other issues, but this is how I feel. Somehow therefore I support this movement because it's about equality. We are not trying to pull down to me live and let live because 20% population 90% land I think somewhere fair with Himachal Pradesh almost 100% hills general quota reserve area very small area. Okay, population in 20% PBU let the rest be state land or forest land and let other for example population the valley population explode after what happens after 20 30 40 years yamna nungai to poram lakani aduna yam thuna solution of abrai khali मालेंगे केथेल द चौरानवे लुपा करोड़ अनीगा लाख कुंथ्रा महारोंगे ओइगदबा यामला हिरोइन नंबर 4 CDO इम्फाल ईस्ट की कांगबू अमना ngarang सेनापति डिस्ट्रिक्ट के मनुंग सन लेबा मयांग खांगदगी फारप ngamkhre पुलिसना थाजबा याबा पाव अमा फंगबगी मतुंगिना हारिबा मफम असिदा मयाई का ड्रग खरा लोतना थमले हाइबा पाव फंगबगी मतुंगिना इम्फाल ईस्ट पुलिस की SP M प्रदीप अमदी एडिशनल SP KS हेरोजित की मीडियम मखादा इम्फाल ईस्ट CDO की OC KS हेनरी न लुचिंगबा नुपी पुलिस चौब टीम अमना मफम अदुदा चंगसिनदुना थीबमुगी थबक चथकी थीबहुंबा अदुदा नुपी अनि मयांग खांग विलेज दगी SK फिलाचान एलाइस आफी सही निफुमरी मपुरोइबा SK हिटलर अमदी न्यू कैनल विलेज यांगपोपी दगी ननाउ ZS एलाइस ननाउला सही कुंट्रातरेट अपोकपा निंगथम ZS ड्रग का कोनना फगत पंगमखी फगलब पोलम सिंगलुना नमियोय अनि अदु मखा ताब थबक लोकोनबा सेनापति पुलिस ता क्वेश्चन नखरे हाइरी हौखिबा पुंग कुनमरी दा इंडिया दा नौना मियोय चनिपान ग कुंट्रा कोविड पॉजिटिव ओखिबगा लोनना लैना सिदगी मियोय मंगा लेखिद्रे फगलपगी चांग चादा मरफुद्रा निपान दशमिक तरे निपान दा लेरी अपुनबा कंफर्म केसना कोटी मरी लाख निफुग तरुक लिसिंग हुंबु मंगा चतुक निफुग हुंदो योखरे एक्टिव केसना लिसिंग तरानिथोय चंगा यांखै हुंदोइदा हंथखरे लैना आसिना मरम ओइरगा लेखिदबा अपुनबा मिगी मसिंग लाख मंगा लिसिंग कुंट्रा चंगा ग कुनिपान सुखरे लैना आसिदगी नाबा फदुना डिस्चार्ज तौकिबा अपुनबा मिगी मसिंगना कोटी मरी लाख निफुमाथोय लिसिंग कुनिथोय चंगा ग हुंबुनिथोय योखरे लैना आसिदगी ngaktoknaba vaccine kapthokiba apunba migi masing koti chani 18 lakh 59 henkre malengi oina covid lachana khwaidagi hena sohlaba lebak singi manungda USA na ahanba India na anisuba amadi France na subda leiri awang nopok state ki oina Assam na ahanba Mizoram na anisuba amadi Manipur na subda leiri